National Highway to the Free Movement Leihankhidre MHA na Kuki-Zo CSO Singi Khangankhrei Kuki-Zo CSO Singi Marakta Houjik Faoba Mot Mannaba Ngamdri Kanglup ki hana sunabana maram oiraga phibam sogalaba Manipurda tangdu laitaba phibam hanjilhanabagi pandamda Ministry of Home Affairs MHA na National Highway to Imphal Dimapur lambida mipum khudingmak athingba yaudana sathok chasin tawba yahanaba Kuki-Zo Civil Society Organization singda khangankhrei Center na ingtapa phibam hanjilhanabagi matangda paikhalakliba thawrang asida Kuki-Zo leader sing Mot Mannabagi mawong amada lakli haire Power corridors ta akhanana phonglakpa report amagi matunginna National Highway to the mipum khudingmak aki akhang leitana chathok chasin yahanabagi matangda MHA na akhanaba thawrang ama laukhalakpa nei Report asina hai matam kayagi mamangdagi tangdu laitadaba phibam amada lairaklaba Manipurda ingtapa phibam hanjilhanabagi ahanba khongthang oina National Highway singda mipum khudingmak athingba leitana chathok chasin yahanaba MHA na akhanaba thawrang asi laukhalakpa nei Highway asida Naga Nepali amadi atai furupki miyoising chathok chasin tawrabasu akiba amadi chingnaba maga loinana chaliba maramna mipum khudingmaki wakhalda fauriba chingnaba sing kokhanaba MHA na Kuki-Zo CSO Singi Highway asi hangdoklaga kanglup khudingmaki miyoising aki akhang leitana chatpa yahanaba khangalakibani haire MHA gi wafam asigi matangda Kuki-Zo CSO Singi Singi Marakta Mot Mannabagi phibamda leiri haina palladuna report asina hai Houjik Faoba Center na Churachandpurdagi Kangpokpi Faoba samnahanaba thawrang mapung phana laukhalakta amasung tokhaiba Union Territory sembagi matangda chapchaba wafam phongdoroktaba maramna MHA gi wafam asi ayaba pifam thokte haina Kuki-Zo CSO kharana laure Amarom da pochai puthok pusin tawba gari amasung bus khaktamak chathok chasin tawhangadaba maramna MHA na phongdorogliba wafam asida thoidongna akaiba leiti haina Kuki-Zo CSO kharana mot piri haina report asina makhatana phongdokle Thailand Cambodia gi Landa taraga mari Shire Lakh ama Mayum-Makei Leihankhidre Thailand amasung Cambodia gi lanmisingna ngamkhaida ngasi akanba mawongda khutthoknarakpadagi miyoi taraga mari Leihankhidre amasung chawrangna miyoi Lakh amarom hena Mayum-Makei Leihankhidre haina agency gi paw amana haire paw wasina makhatana hai leibak animaki lanmisingna ngamkhaida khutthoknarakpaga iroinana fighter jet singsu thawrang tawdunu leinakhe Thailand na ngarang F-16 fighter jet sizinaduna Cambodia gi yamna maruoiba military installation tarukta attacks athakiba nei thawdok adugi matung tarakpada leibak anina matam kayagi mamangdagi yenaduna lakliba Hindu gi laising amagi manakta afaba makhalgi khulaising sizinaduna khutthoknaba haurakhe official statement amada Thai government na hai karigumba Cambodia na ka henba mawongda Thailand gi sovereignty da singnarakpa thoklawade chapchaba paukhum pinaba sem saduna leire Israel amasung Iran gi marakta lan songnakhraba matung numit kharani leiraga Asia gi yumlona balaibak ani Thailand amasung Cambodia gi marakta khut thoknarakpa maramna malem gi miyamna nungnangba phongdoknaragle UN Secretary General Antonio Guterres na khut thoknariba nakal animak khongpham hanjinaba appeal tawrakhibaga loinana ingtapa phibam lehanaba haijarakhe yumlona balaibak ani Hindu laisang amagi matangda matam sangna ungkhanaduna lakhibane